ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯂꯥꯎꯒꯗꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯁꯣꯂꯣꯒꯟꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁꯣꯂꯣꯒꯟꯗ ꯍꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯌꯦꯡꯒꯤ ꯅꯨꯡꯗꯥꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯅꯨꯃꯤꯠ ꯏꯃꯥꯁꯤꯡꯅ ꯂꯥꯎꯒꯗꯕ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯁꯣꯂꯣꯒꯟꯗꯤ ꯎꯀꯤꯃꯤꯂꯦꯟꯇꯦꯁꯤꯡꯒ ꯇꯧꯅꯔꯤꯕꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯌꯥ ꯁꯤꯅ ꯅꯝꯕꯔ 1 ꯑꯣꯏꯕ ꯑꯗꯒꯤ NRCꯁꯤ ꯈꯨꯗꯛꯇ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯌꯨ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤ ꯅꯝꯕꯔ 3ꯗꯅ CSO ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯗꯩ ꯑꯃꯅ CSO ꯑꯃꯗꯤ ꯃꯍꯩꯔꯣꯏ ꯑꯣꯐꯤꯁꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯑꯍꯣꯟꯕꯁꯨ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯗꯨ ꯂꯩꯕꯗꯨꯅ ꯁꯤ ꯁꯣꯂꯣꯒꯟ ꯑꯅꯤꯁꯤꯕꯨ ꯍꯥꯞꯆꯤꯟꯖꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 9ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯩꯈꯣꯏꯒꯤ ꯍꯧꯒꯗꯧꯔꯦ ꯋꯤꯟꯇꯔꯒꯤ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯥꯡ 19ꯗ ꯑꯩꯈꯣꯏ ꯁꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯡ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯂꯥꯛꯂꯤꯕ ꯇꯥꯡ 9ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗꯒꯤ ꯍꯧꯔꯒ ꯄꯨꯡ 18 to 12 AM ꯑꯩꯈꯣꯏ ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯊꯦꯜ ꯈꯨꯗꯤꯡꯃꯛꯇ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯋꯥꯀꯠ ꯃꯤꯄꯨꯝ ꯐꯝꯕꯤꯕ ꯍꯥꯏꯔꯤꯕ ꯁꯣꯂꯣꯒꯟ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯂꯥꯎꯕꯤꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯩꯊꯦꯜ ꯐꯝꯕꯤꯔꯤꯕ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯎꯄꯨꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯊꯝꯖꯔꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯀꯩꯊꯦꯜ ꯏꯃꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯎꯄꯨꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯕ ꯐꯤꯖꯣꯜꯁꯤ ꯁꯦꯠꯇꯨꯅ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯃ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯅꯅꯕ ꯑꯈꯟꯅꯕ ꯐꯤꯖꯣꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯨꯅ ꯁꯦꯠꯇ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯑꯣꯟꯕ ꯑꯃ ꯄꯥꯝꯖꯕꯗꯒꯤ ꯑꯅꯧꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯃꯩꯔꯥꯒꯤ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯗꯦꯠ 23ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯂꯛꯄꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯗꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯅ ꯇꯧꯔꯝꯃꯤꯕ ꯀꯥꯡꯕꯨꯅꯁꯨ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯁꯦꯡꯗꯣꯛꯇꯕꯁꯦ ꯃꯁꯤ ꯃꯤꯌꯥꯝꯁꯤꯅ ꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯅꯔꯛꯄ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯕꯅꯣ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯔꯒꯗꯤ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯀꯝꯗꯧꯅ ꯊꯣꯛꯈ꯭ꯔꯤꯅꯣ ꯃꯁꯤ ꯃꯇꯨꯡ ꯇꯥꯕꯗ ꯊꯣꯛꯇꯅꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯅꯕ ꯃꯑꯣꯡ ꯊꯕꯛ ꯇꯧꯔꯛꯄ ꯑꯃꯒ ꯄꯨꯈꯠꯅꯕ ꯃꯁꯤ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯅ ꯑꯩꯈꯣꯏꯗꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯍꯦꯟꯅ ꯂꯨꯍꯟꯁꯤ ꯀꯝꯃꯨꯅꯤꯇꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯍꯦꯟꯅ ꯂꯨꯍꯟꯁꯤ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯑꯃꯨꯛ ꯏꯁꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯗꯣ ꯃꯗꯨ ꯇꯣꯛꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯈꯔ ꯅꯤꯡꯁꯤ ꯂꯩꯕꯥꯛꯁꯤ ꯀꯟꯁꯤ ꯍꯥꯏꯔꯒꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨꯗꯤ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯅ ꯂꯨꯈꯠꯂꯛꯄ ꯑꯩꯒꯤ ꯀꯝꯃꯨꯅꯤꯇꯤꯕꯨꯗꯤ ꯑꯩꯒꯤ ꯂꯩꯀꯥꯏꯅ ꯂꯨꯈꯠꯂꯛꯄ ꯑꯩꯒꯤ ꯂꯩꯀꯥꯏꯕꯨꯗꯤ ꯑꯩꯒ ꯂꯨꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯒꯤ ꯀꯣꯏꯁꯟ ꯑꯣꯐ ꯁꯔꯚꯥꯏꯚꯦꯜꯁꯤꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯒ ꯃꯁꯤ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯟꯅ ꯁꯨꯅꯕꯒꯤ ꯌꯥꯕꯒꯤ ꯃꯑꯣꯡ ꯐꯤꯕꯝꯗ ꯍꯦꯛ ꯂꯩꯔꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯅꯍꯥꯟ ꯊꯣꯛꯍꯟꯅꯤꯡꯕ ꯊꯕꯛꯇ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯒꯤ ꯀꯩꯅꯣꯗ ꯕꯣꯝ ꯅꯨꯡꯊꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏ CSOꯒꯤ ꯑꯣꯐꯤꯁ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯔꯛꯄ ꯑꯗꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯃ ꯑꯩꯈꯣꯏ ꯊꯤꯅ ꯐꯨꯕꯤꯔꯝꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯣꯡꯃ ꯀꯩꯅꯣ ꯂꯦꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯃꯥꯡꯖꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯒꯤ ꯃꯥꯡꯖꯕꯅꯤ ꯃꯁꯤ ꯋꯥꯈꯜ ꯇꯥꯗꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯕ ꯑꯗꯨꯒ CSOꯁꯤꯡꯗ ꯇꯥꯏꯅꯕ ꯑꯃ ꯇꯧꯕ ꯈꯣꯠꯄꯁꯨ ꯇꯧꯅꯗꯕ ꯑꯗꯨꯒ CSO ꯃꯁꯦꯟ ꯐꯨꯅꯕ ꯉꯥꯡꯅꯕ ꯌꯥꯝ ꯇꯧꯔꯤꯕ ꯄꯣꯠꯁꯤꯁꯨ ꯈꯨꯗꯛꯇ ꯂꯦꯞꯄꯅ ꯆꯨꯝꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯌꯦꯡꯊꯤꯅꯔꯛꯄ ꯊꯣꯛꯀꯗꯕ ꯋꯥꯐꯝ ꯀꯌꯥ ꯃꯁꯤ CSOꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯍꯦꯛ ꯊꯝꯕ ꯌꯥꯎꯏ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ CSOꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯟ ꯑꯁꯤ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯄꯨꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯂꯥꯟ ꯑꯁꯤ ꯁꯣꯛꯅꯕꯤꯌꯨ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯁꯨ ꯍꯧꯈꯤꯕ ꯃꯦ ꯁꯤꯗꯒꯤ ꯍꯧꯔꯒ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯔꯒ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯂꯧꯕꯤꯒꯤ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯂꯤꯒꯦꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯒꯤ ꯑꯗꯒꯤ ꯍꯦꯜꯊꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯀꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯌꯥꯝ ꯈꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯊꯕꯛ ꯇꯧꯕ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯩ ꯆꯥꯛꯈꯤꯕꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯦꯐꯤꯗꯦꯚꯤꯠ 2,250ꯃꯨꯛꯀꯤ ꯑꯦꯐꯤꯗꯦꯚꯤꯠꯁꯤ ꯂꯣꯏ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯃꯥꯡꯖꯗ꯭ꯔꯕꯗꯤ ꯊꯣꯛ ꯃꯌꯥꯝ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯑꯋꯥ ꯑꯅꯥ ꯅꯪꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏ ꯀꯨꯀꯤꯡ 15 ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯔꯀꯥꯟꯗ ꯃꯤꯁꯤꯡ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯠꯂꯒ ꯈꯣꯝꯒꯠꯂꯨꯔꯀꯥꯟꯗ ꯑꯦꯐꯤꯗꯦꯕꯤꯠꯁꯦ ꯁꯦꯝꯃꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯗ ꯄꯤꯁꯤꯟꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯍꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯥꯏꯟ ꯇꯧꯔꯒ ꯇꯧꯕꯅꯤ ꯅꯨꯃꯤꯠ 35 ꯅꯠꯇ꯭ꯔ ꯑꯃꯨꯛ ꯁꯥꯡꯗꯣꯛꯇꯅ ꯅꯪꯍꯧꯗꯕꯒꯤ ꯃꯇꯥꯡ ꯇꯧꯕꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯅ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣই ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯅ ꯇꯥꯛꯐꯝꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯔꯛꯇ ꯏ ꯃꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕꯒꯤ ꯑꯩꯈꯣꯏ ꯁꯟꯗꯣꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯅꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏ ꯀꯣꯃꯤ ꯁꯥꯏꯠꯇꯒꯤ ꯈꯟꯖꯒꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯧꯗꯅꯕꯁꯨ ꯃꯁꯤ ꯁꯤꯗꯩ ꯇꯧꯈꯤꯕꯅꯤ ꯁꯤꯅ ꯃꯔꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯁꯦꯝꯗꯣꯛꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯄꯨꯕ ꯌꯥꯎꯔꯒꯁꯨ ꯄꯤꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ꯫